अरामबाई न्यूज़ गुवाहाटी मणिपुरी पाउ ताबिरिबसिंगबु इहान हानबमक्तदा चिंगांगबम सुजित्रा रानीना खुरुमजरी हौजिक असिगी समलपा मरिबा पाउसिंग लौबिरसे ngaragi misa kaisa numit ki numidang wairam bagzan gi mai chakliba mafamda Canada dagi purakhiba snubbing unit thunglakhrabagi matung oil na mai muthanabagi sem saba ngasidagi hokre snubbing unit asida yauriba se Canada dagi khwaidagi chawba civilian transport aircraft AN124 Antonov na puraklaga Kolkata dagi amuk Bayrot ta lakiba kg lising yankhai mapan lumba khulaine panba yabadi lagliba nongmanini gi manungsida khulai ase sizinaduna mai muthanabagi thorang haugadoribane Assam the government school sing the Tamliba Mahiroi Singidamak toll free tele education helpline number ama education department na launch tawkre harbe helpline number ase class 7 dagina class 10 phawgi manungda Tamliba Mahiroi Singbu lamjing lamtak pinabagi damaktani hariba khudong chaba si atai Mahiroi Singda su yohannaba honagani hairi toll free number na ama nipan sino sino ahum mari manga ahum manga taret nipane Nongmaizing numit natana numit khudingi ayuki pung tara dagina nungtil pung ahum phawba helpline number ase hangani Mia Museum gi matang da Assam gi maming leraba saisakpa mayam gi heartthrob oriba Juvin Gakna so maki wakhalon phongdorakladuna Bangladeshi singi kahenba thong singna Assam da leiba wanaraba matamasida Mia Museum gi wafam amuk thangalakli haina pendana hairakre AJP gi phiral gi matang da chayet nabakaya thorakre social media da yamna kan nangang narakpadagi Assam gi minister Himanta Biswa Sarma na AJP phiral amadi higok machu gi lungri ga changdam narakre Assam macha haujikna police ki custody da leriba Republic TV gi Arnab Goswami ga Akhil Gogoi ga changdam naba yaroi Akhil Gogoi di andolon tawba mini aduga Arnab na journalist ni hairakre Drug mafia gi mayokta makhau pongna ngangbagi damak Mumbai police na mahakpu phabani hainasu minister asina makata na pankhi Minister asina makata araduna Assam da modern Mughal sing pusilakli basi Congress na ne hariba modern Mughal sing asi tanbada chahi manga hena changkigani Modern Mughal sing asi tanabagi damak NRC re-verification tawagi mathau tai adubo ngasigi NRC asidi matamadugi state coordinator oiramba Pratik Hazelana sidoktuna thanamle NRC da Mughal gi maming di changkhre Mughal tananabagi semba NRC asi ngasidi Mughal sing kananaba semba oina thokre CAG na Hazela gi mathakta thi humba chathaba haukrabani aduga karigumba Supreme Court na ayaba pirabadi mikhal matungda amuk NRC asi re-verification tawgani hainaso minister na makhata na phongdorakhi Manipur Legislative Assembly gi Englishingani tara taret ki March mari amadi nipan da pangthokiba mikhalda Kakching constituency gi Congress mirep oina Y Surchandrana mikhalda mai pakiba do Manipur High Court na null and void ni lauthorakre Hariba Mikhalasida Anisuba position takiba M Rameshwarna Kakching Kendragi MLA oina wasak lauraba yabagi phibamda leirakli Y Surchandragi nomination file amasung affidavit na chingbada aranba kaya yawi haraduna BJP gi mirep oikiba M Rameshwarna High Court ta petition file torokpadagi court na Surchandrana mai paktuna MLA oikiba du null and void oire chatnaba yaroi haina lauthorakibani Ningsing bayai MLA oikiba Y Surchandra hozik disqualification togduna leiribani panbayai chahi ahum hena case satharak matung Justice NV Muralidharan gi single bench na YL asi ngasi lauthorakibani Lakliba November ki tang mapan dagi Imphal Jiri lambi ban tawgadori Ningtam Lanmi Rani Guiding Lugi Museum sananabagi kendra na ayaba pirakhrabagi matung museum asi Guiding Lugi pokna famoriba Tamenglong Longmai Noneda Sabinaba Rongmai Naga Youth Organization na haizaduna lakhiba du tabi dabagi damak National Highway number 37 Imphal Jiri bam lambi ban tawragani haina organization asina thadorakpa chirol amana khanghalakli Imphal gi kaithel ahum hangdoknaba kanna taksilakli vote ki public meeting miyam tinbada SOP ngaktaba yaraga kaithel hangdokpadana kari akaiba leibage kaithel thingba yaningde hayengdagi kaithel hangdokadabani hairaduna Manipur Press Club ta pangthokiba pawgi mifam amada kaithel phambi yumnam ibeyaimana haiki madudi Manipur gi khwaidagi maroiba khwaidagi chawba kumai
ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯍꯟꯕꯤꯌꯨ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯉꯥꯛꯅ ꯃꯤ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯀꯣꯚꯤꯗꯅ ꯍꯦꯛ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯂꯞ ꯊꯤꯡꯖꯤꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯄꯦꯟꯗꯅ ꯋꯥꯀꯠꯂꯛꯈꯤ ꯊꯥ ꯑꯁꯤꯒꯤ 8ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯏꯄꯣꯜꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯗꯒꯤ ꯀꯣꯚꯤꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯦꯟꯗ꯭ꯔ ꯃꯔꯤ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯁꯨ ꯄꯥꯛꯇꯛꯅꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯕ ꯌꯥꯔꯤ ngasi Assamda COVID ki anouba positive case 419 phangkibaga loinana apunba confirm case sing laganiga lising ni pansuk na yankai mari yaukre lising taret ka chatru khumpuni thoina active oiri apunba laikidabagi masing chamapan ga kunthra mari ni ngasi su Assamda COVID na maram oiduna miyoi amata laikidaba yaude Tripurada apunba confirm case masing lising kunthra mathoi chama subna anini lising amaga chahum kuni thoina active oiri laikidabagi masing chahum ga yankai ni Manipur ngasi anouba positive case chani ga kuni thoi phangkhibaga loinana apunba confirm case masing lising 15 ga chatret kun mangani ngasi positive oriba sing asigi manungda 15 khaktangdi CAPF ki personnel singni aduga lemhoriba singna travel history leitaba miyoi ngaktani lising ahum ga chatret marfu tarukna active oiri ngasi Manipur da miyoi ani covid na maram oiduna laikidabaga loinana apunba laikidabagi masing chamaga marfu mapan yaukre Arunachal Pradesh apunba confirm case masing lising 15 ga chamaga humphuni lising amaga chatruk nifu manga na active oiri laikidabagi masing nifu humdoini Meghalaya da ngasi anouba positive case marfutrani thoi phangkibaga loinana apunba confirm case masing lising 9 ga chanipan marfutra humdo yaukre chamapan ga marfutaruk na active oiri ngasi Meghalaya da miyoi ama covid na maram oiduna laikidabaga loinana apunba laikidabagi masing marfutra ma thoi yaukre Nagaland da sungasi anouba positive case yankai taret phangkibaga loinana apunba confirm case masing lising 9 ga chani humpu mari yaukre lising ama subna yankai manga na active oiri laikidabagi masing nifuni pani Sikkim da apunba confirm case masing lising mari subna humpu tarukni chani ga yankai mari na active oiri laikidabagi masing humbutra humdoini amadi Mizoram da ngasi anouba positive case humpu manga phangkibaga loinana apunba confirm case masing lising 2 ga chamapan yankai nipan yaukre chamri ga marfu humdoina active oiri ngasi su Mizoram da miyoi ama covid na maram oiduna laikidabaga loinana apunba laikidabagi masing ngasidi ani yaukre India da ngasi gi oina hojik phawbda state 19 gi report watpaga loinana hojik phawbda apunba positive case masing lising 9 ga chani yankai humdoi phangkre total positive case masing na lakh marfum doi dasmik mapan ahum ni total active case masing na lakh manga dasmik ani sino ni total death na lakh amaga lising kunmari chatrukka marfu manga ni ngasi gi oina hojik phawbda India da covid na maram oiduna miyoi 413 laikidre amadi malem da khwaidigi sokliba leibak America da hojik phawbda covid-19 gi apunba positive case masing lakh marfudra nipan ga lising 13 chahum ga kuntrani thoi yaukre aroibada atopa pausing da Chahi ani helaba case amagi wahogdagi ngarang Mumbai police na phakraba senior journalist Republic TV gi Arnab Goswami da ngasi Mumbai High Court na bail pikidre Mumbai police na makhogi custody da thamninglabasu court na di Arnab punumi 13 ni gi oina judicial custody da thamnana ba haikre nakalamarom da Arnab phabagi case asi Congress amadi BJP gi marakta hunnabagi machak ama oirakli Hawjiksu America da President Mikhal gi vote masing thiba kana chathari lamjel asida seat chaniga humphumari phangduna Democratic mire poriba Joe Biden na mangzil thari aduga President Donald Trump na seat chaniga taramari khaktamak phangli mato asumna Biden na White House ki manak yamnamak naksilakli mahakna magic number habadi chaniga humbudra yogodoba electoral vote taru khaktamak ngaisilakle Nevada state na Joe Biden gi maraibak lepkadori bani tobotabo Nevada da su hojik Joe Biden na adumak mangzil thaduna di chatli nakalamarom da Trump na Wisconsin gi vote amuk hanna masing thigadabani haina demand torokhibaga loinana state ahum gi mathakta su case panki mato sumna maithire haiba yadana mangakkan leigadoriba hojik oriba US ki president Donald Trump na kari khongthang lokhalake haibadu matam log yoraga khangani Mapan lebaktagi pairaktuna India da thunglarba passenger singi oina anokba SOP ama Home Ministry na issue tawkre
SOP asigi matungina travel tawdringai mamangda passenger singna self declaration form ama online portal gi khuthangda submit tawgodabani hairi travel tawdringai gi yamdrabada pung humbudrani thoi gi mamangda natraga thunglaraba matung mari lenaba health counter singda masa masa na chatuna form adu submit tawgodabani khongchat hawdringai gi mamangda mari lenaba airlines gi khuthangda travelers singna undertaking amasu pigadabani hairi Handaki US chemical asida nupi manga yauna Indian American tarani thoi henbana state level election da mai pakre Indian American marisu US ki House of Representatives khanbada yaukhrabane makoi mari adudi Dr. Amy Bera Pramila Jayapal Ro Khanna amadi Raja Krishna Murthy ne asigi sumathakta US House of Representative ki ama yauna yamdrabada lamjel ahumdaso Indian American singi maraibak lepkodoba leiribane aduga state level election da karakrabra Indian American nupi manga adudi New York State Assembly da Jennifer Rajkumar Kentucky State House da Nima Kulkarni Vermont State Senate da Kesa Ram Washington State House da Vandana Slater amasung Michigan State House da Padma Kupani India masana sajaba amadi final human trial tha asidagi hogodoriba Bharat Biotech na saba Covaxin mathang chehi gi February mamangda puthoklagani hairi ICMR gi wafam matungina ahum suba trial loidriba fawbadi chama vaccine asi khudong thiningai oidre haibadudi haibangamdri tangai fadrabadi emergency gi fibam da khakta vaccine pinanaba khanagani so hairi amade China na amukaso Chinese visa natraga residence permit paiba mapan leba ki miyoi sing China da changlakpada athingba thamkhre covid pandemic na maram ohelaga India UK Philippines amade Belgium da leba Chinese embassy amade consulate singna wafamasi lauthorokhibaga loinana diplomatic service courtesy natraga C visa paiba singna changlakpadadi athingba si leiroi hairi ngasi gana dia ramai news Guwahati da Manipuri pau sanduk chaba matang solution zabaga loinana amukasu hanna khurumjari